Hi ma'am, ngꯁꯤꯗꯤ ꯑꯂꯨ ꯄꯔꯥꯊꯥ ꯇꯧꯁꯤꯀꯣ? ꯌꯥꯝ ꯅꯤꯛꯊꯣꯛꯑꯁꯤ, ꯏꯁꯤꯡ ꯑꯏꯪꯕ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯅ ꯑꯣꯠꯂꯁꯤ꯫ ꯃꯌꯥꯝꯁꯨ ꯄꯦꯠꯍꯟꯒꯨꯝꯁꯤ, ꯀꯟꯕꯁꯨ ꯀꯜꯍꯟꯒꯨꯝꯁꯤ꯫ ꯑꯗꯨꯒ ꯘꯤꯔ ꯕꯇꯔꯔ ꯇꯩꯁꯜꯂꯒ ꯐꯤ ꯑꯆꯣꯠꯄꯅ ꯃꯤꯅꯤꯠ ꯀꯨꯟꯃꯨꯛ ꯈꯨꯝꯖꯤꯜꯂ ꯊꯝꯈ꯭ꯔꯁꯤ꯫ ꯐꯤ ꯑꯆꯣꯠꯄꯗꯤꯀꯣ꯫ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜꯁꯦ ꯁꯦꯝꯍꯧꯔꯁꯤ꯫ ꯇꯤꯜꯍꯧ, ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯁꯤꯡ, ꯐꯗꯤꯒꯣꯝ ꯐꯖꯅ ꯀꯨꯞꯅ ꯆꯣꯞ ꯇꯧꯕꯤꯔꯒ ꯊꯝꯃꯁꯤ꯫ ꯑꯗꯨꯒ ꯑꯂꯨ ꯑꯏꯪꯕ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯑꯂꯨ ꯑꯁꯥꯕ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯑꯂꯨꯁꯦ ꯐꯖꯅ ꯃꯦꯁ ꯇꯧꯔꯁꯤ, ꯈꯨꯠ ꯁꯦꯡꯅ ꯍꯥꯟꯅ ꯍꯥꯝꯗꯣꯛꯂꯒ꯫ ꯂꯝꯁ ꯂꯩꯍꯟꯕꯤꯒꯅꯨ, ꯃꯆꯥ ꯃꯆꯥ ꯌꯥꯝꯅ ꯀꯨꯞꯅ ꯀꯣꯏꯅ ꯃꯦꯠꯈꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ, ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯐꯗꯤꯒꯣꯝ, ꯁꯤꯡꯁꯨ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯁꯥꯂꯥ ꯈꯔꯁꯨ ꯍꯥꯞꯄꯦ, ꯑꯩꯗꯤ ꯆꯥꯠ ꯃꯁꯥꯂꯥ, ꯃꯤꯛꯁ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯄꯦ꯫ ꯃꯌꯥꯝ ꯑꯄꯥꯝꯕ ꯃꯁꯥꯂꯥ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯨ ꯍꯥꯞꯄꯦ, ꯊꯨꯝ ꯈꯔꯁꯨ ꯍꯥꯞꯄꯦ꯫ ꯑꯗꯨꯒ ꯃꯤꯛꯁ ꯑꯃꯨꯛ ꯐꯖꯅ ꯇꯧꯔꯁꯤ꯫ ꯃꯤꯛꯁ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯗꯣꯗꯣ ꯌꯥꯝ ꯇꯣꯠꯂꯒ ꯊꯝꯈꯤꯕ ꯗꯣꯗꯣ ꯕꯣꯜ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯒ ꯃꯌꯥꯏꯗ ꯑꯂꯨꯁꯦ ꯁ꯭ꯇꯐ ꯇꯧꯔꯒ ꯔꯣꯜ ꯇꯧꯔꯁꯤ꯫ ꯑꯗꯨꯒ ꯇꯋꯥ ꯃꯤꯗꯤꯌꯝ ꯍꯤꯠ ꯁꯥꯍꯜꯂꯒ ꯇꯧꯔꯁꯦ꯫ ꯑꯗꯨꯒ ꯍꯦꯛ ꯊꯥꯗꯕꯒ ꯊꯥꯎꯗꯣ ꯊꯥꯗꯕꯤꯒꯅꯨ꯫ ꯊꯥꯎ ꯊꯥꯗꯗꯕꯤꯗ ꯍꯥꯟꯅ ꯃꯤꯅꯤꯠ 3 ꯐꯖꯅ ꯁꯥꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯣꯟꯊꯣꯛꯑꯒ ꯘꯤꯔ ꯅꯠꯇ꯭ꯔꯒ ꯕꯇꯔ ꯍꯥꯞꯄꯤꯔꯣ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯏꯗꯁꯨ ꯃꯤꯅꯤꯠ 3 ꯇꯧꯔꯒ ꯑꯃꯨꯛ ꯘꯤ ꯕꯇꯔ ꯐꯖꯅ ꯍꯥꯞꯄꯤꯔꯣ꯫ ꯑꯗꯨꯒ ꯁꯥꯏꯗ ꯈꯨꯗꯤꯡꯃꯛꯇ ꯃꯤꯅꯤꯠ 3 ꯊꯣꯡꯕꯤꯔꯣ ꯁꯥꯏꯗꯇ꯫ ꯑꯗꯨꯒ ꯌꯥꯔꯅꯤ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫